Irang laksanaba thausil security mifamda puthokuna khanakhrei. AK Misra Churachandpurda hing yarektuna kuki lusingba singa unakhre. Manipurda hoksik oiriba security ki phibam Chief Minister Nongthongbam Birena chair lawduna pangthokiba awangba thaki security ki mifamda puthoktuna kupna nainakhre. Kuki militant singa lainga ka chanariba suspension of operation sugi interlocutor oiriba AK Misra na luchingba MIC ki team Churachandpurda hing lektuna kuki sing wa khanaruraba matung Imphal da halakhre. AK Misra amasung Joint Director IB Northeast Dr. Mandip Singh Tulina nga andagi hawduna Churachandpurda kuki miyambo lusingliba Indigenous Tribal Leaders Forum gi lusingba sing unakhe Joint Director IV Imphal nga nambandan DC Churachandpur DC Darun Kumar amasung Assistant Director IB Churachandpur Soiminthang Thangsing yauna unakhiba adu sahi asigi August 9 da Union Home Minister ga pangthokiba mifam aduda Kanakiba wapam sing review tawkiba ne Ministry of Home Affairs ki makok thongbo official ani asina ngahan Churachandpurda ITLF yauna tongan-tongan ba stakeholder sing unaraba matungda ngahan ahing district aduda yarek laba matung ngarang atay stakeholder sing unaram laba matungda namijong ba matung Imphal gi damak Churachandpur thadorokiba ne ngahan gi unaba aduda interlocutor AK Misra na kuki singi political demand gi matang dahay su group sing na makoy gi Demand sing adu pisilakpa leire adubu laingang na yaba pinakpa ngaire lamdam asida ingtha tapthaba phibam lakana na ba amasung mapung phaba waroisin purak na ba pumna magna puno honami na ba mathau tai ITLF na inai tabagi thabak chathabigano amaromda CM Secretary ta pangthokiba mifam adugi matangda pauksi asina phangba pau na hai Chief Minister Nongthongbam Birena chair lawduna Chief Minister Secretary ta pangthokiba top police official sing Assam Rifles amasung atay security official sing mifam aduda saruk yakhe loina mifam aduda Manipurda hoksik oiriba security ki phibam ase laksinaba apunba thokselama paikhatpagi tangai fadaba sing puthoktuna nainakhe ngarang ki mifam adu Manipurda tha khara ingtha tapthaba phibam ama lakpa horuraba matungda haukiba November 5 gi ayukta chahi nauriba naha ani Nibas Maibam amasung Ningthaujam Anthony Sekmaidagi Kangla Tombiromda chatkhiba lambidagi mangkhiba amasung November 3 ta Kangchup Singkhongda Miyamgi mop amada nupi ani yauna kuki phurumki miyoi mangagi manungda miyamgi irang aduda miyoi ani thiba khangdana leiriba asigi matangda irang amugana thorokpadage wairagliba phibam adu mifam aduda puthoktuna kupna nainakhe ngahan Chief Minister Secretariat ki darbar hall da pangthokiba irang asida lanjenaraga leiriba miyamgi leinaba yum sabage scheme hogdokpagi tawramda paumi singna hangba wahangi paukhum piraduna Chief Minister N Biren na Manipurda tha khara irang nemtharuraba matungda haukiba numit kharani asida nongmai kapna bagi thokdoksing thoklakpa si laibak thibane miyamna pukning fathana laibiduna yariba makai inai tana bagi wakhal thadokpiyo hiram khudingmak logi matungina amasung constitution gi provision gi makhada waroisin purakna ba hotna se haujik mirakta leiriba lona yadaba khulai sing ase faganaba paksana thiba humbagi thabak chathare state amasung central forcing na punna thabak tawminaduna aranba tawba miyoi sing faganaba hotna ri hai ke